ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ngasi aina puduna lakchariba topic asi kogi Facebook ta ngaujaba friend singini makhoi da masigi da saje amtang bu tardi loire kogi tawpham khangdabini haidi Facebook account lock tawgiba mase adom ba thengnabi basu yaro magani aduga sigi lock tawrgadi kamaina hangani haiba khangba yamba friend sing jawi magani adu khangdaba singdadi adu kematek waba kano mani ko si jaduna ngasi aina pujarei basi masigi topic si kamaina sumaina aigi Facebook account si lock tagiba haibadi suje security haidana tharga thamba ade please confirm your identity anaga thara thamba aduga lock tawrga aina hapu si lale adum kanthoga dum laiba tawpham sida amta khangdaba karima changuba yadaba adugumba lainani kogi Facebook account si lock tawba harsi pare adudi aigi ming sanjit sharma aduga adomni yengbiri bisina yengsinsi KHANGHOUSI manipur laglo ngasi anouba lawsing ama khanghaurasi masigi koigi Facebook lock tari basigi maram je tai kasuna te koina invalid click tawrubada gini ko invalid click id koina lana password chi am toin hapseluwa daga device change am tawruba id phone se amadaso si naruba aduga matam kuina Facebook si hangu dabu gumba simaina sigumba tawrubada gi sibuni invalid click as sidagi simaina Facebook lock tawba si oikiban matam maduda Facebook na mapu asengba haidi Facebook sigi mapu asengba khangna nabagidamag lawkhatpa adugumba khongthang amani hariba Facebook lock hariba singasi bhap taw yagro mayam madi khangbi horo karigidamak Facebook lock tariba no haibu masigi Facebook account lock to bugi dasa si kogi manab singda so ina toin ore aduga aigi subscriber amadi viewer singda yamna kogi nungai tabama oire haiduna ingonda pau pibirakpa nuksijarba inaw kharagi moina hairakpadagi sigi video simtanga ina semjabani aduna mayam supuna khanguna ba haiduna ina video semjamni phare adudi ai hujik ai phone screen ga loina na ucharage mayam mun namteng yengbiu matungda sigumba dasa hekta mata mai phone da sigumba problem check lak matam di isana technician singi manak ta sat ludragasu adugumba problem cham gi damak pu isana semjaba yana bagi damak aina video semjamni phare adudi hawrasi hujik yengbiu ai Facebook ki applications dai changjage ai mayam da khudam du uchage yengbiu sumaina ahan badasi thola ani adongi phone number ntre email hapiro aduga password hapiro haina phare ai khudam moina ai friend gi phone number ama adi sumaina phone kano si yadadana leiba Facebook ki haribe account si yadadana leiba kano si ai changsin phone number ama hapchin jarage aduga yenglasi to sumaina hapaga sumaina tholakani kayge get started adugi matungda tu sumaina please confirm your identity yana sumaina tholakani sumaina soidabi ado hojiksi phare ne ai si continue sidai changjaraga mana hare su security check do a security check hana se makha da 1 2 p den leire aina kari gumba sigi continue tawrage ai continue da changsinjare matam su da leire takes a security code to your phone adagi approve your login on another phone or computer adagi identity photos of friends and lairisi ahan baisina mobile number ai changsin yerani ahan bigi mathaki changba matamda mobile number da mana message sama tharake haimane mobile do hapiyo haimane ai ga sengba mobile number do hapiro ado hapu matamda madu chumme khak hairo ya sum lalaga sum lairani adagi songi approve your login on another phone or computer and lairisi so changubada dum nangna hana sinaramba karamba phone da nang sinaba haibna singba sum wahang hang kani changure adum lalaga adum laini adagi identity photos of friends size so aingonda friend manga gi ming hangani photo lakani nangi Facebook account de yaw friend manga gi photo sigi marum manungda karam ming no makha da birisi ya khallon sidek changu matamda dum nang adum kappaga dum tokani suk chang ngamoi okay taba sungam ngamoi adu argadi phare kamdo bigine haibo wa dune ni ngasi mayam da haijage khanjari basi phare masidagi pura back tobiro yaran ke sidagi continue tobirunu
continue tawrdi sungam ngamroi mai pakpa adum adongi Facebook account da hang basu ya yaroi aduna back tawthok piro masidagi pura back taw kaidau ni hai matamda ahan makta da adomna Play Store changsinbiro aduga sumaina ai tharaga Opera Mini application thijare phange hozik masi install tawbiro aingon di handagi install tawrgi yawbnina update hainoina pidana leire pare sumaina install masi aigi description da Opera Mini gi description da ai link pijara ke audai sumna utha view ko atopa application lawradi yadab so yauna ai sigi link ai thamjage aduga pare ai Opera Mini da changsinjarage to sida leijare hanba to Opera Mini hang matamda sumain thokani ko aduga mathakki oi thangba corner da leriba Facebook sida changsinbiyu to sumaina mu Facebook chang matamda sumain tholakani adum mafam sida adongi ngasagi main giba phone number duga password tuga hapiro ai hapsinjarage to matam sida so asongum da changba ga chap mana sumaina thola ani matam sida so asongum da aina Facebook ta changba duga Opera Mini dei changba ado kamai tawni sida continue changbino learn more ani sida mi yaur se learn more sida changsinbiro aduga kitang ingkhat piro aduga request a new password sida changbiro ha matam sida mana to mobile number si makha da pire sis dei da message sama thajara ke haibagi si ayab se ini continue pibiro continue tawni message sama song sathrani ado sidai da haire code number 6 digit ki code number ama adongi mobile number da thakrabani ado masida hapsin biyo hana leire aduga asongi mobile number da tharaiba potu sida mention bigadabani ko ado idi phare ai madu uchara age da huzik code tu men bi tare continue to biro code si men ba loerga adu mafam sida adongi enter a new password aina anouba password ma men ba tare 1 2 3 4 5 6 7 8 hairase aduga star has aina maningda ma ilhase yenglasi aduga suman yara cancel deletion sida nambiro si matungda to change password oigre haiba message lakre to asiga stay login in si continue adum tawbiro ko continue da ngakte ne nakti duna to mayam ubire ko zik Facebook si yarga leire to home da changbiro sidaidi to sini mayam aigi friend sigi hozik Facebook se aina mayam da uhanjare ko mayam da hozik friend sigi aina uhanjare yare hozik mayam da live on tu kahim kaidre hozik khangbirani mayam na aina hozik semgi mong da Opera Mini dagi sembiyu wa famsima thamjari sumaina sembiyu natragadi kabbaga dum laini asongi asengba Facebook tu dagi oragadi sini asigi niyom hayobu aina ngasi pizariba information sina adom da kanai hana khanbiraba like tawbiramu mayam du share tawba kaubiganu amadi phone ga mari leinaba aidi problem tang lei matamda comment da ibiro comment da huzik so yamna iduna lei aina pakhum si hanba nangdaba huzik si aidi thabak chinaba matam lawsingi matam nina aisu airiba comment sing sigi pakhum sei reply tawba ngamjadre masigi da mangakpi gani aina nangba makhai aina yamba nangba makhai aina loina hannaba hona jagani khara aina thabak koma matamda ana subscribe tawdriba sing or kana subscribe tawsinbiyu bell icon su nambiyu haidi chang na sigumba tek video sing chang na phangbina bagi dam hai wafam thamjalaga dombu mukana koramjari bye bye